ꯍꯧꯖꯤꯛ ꯊꯧꯔꯝꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯨꯂꯥ ꯊꯣꯛꯆꯔꯤ꯫ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯊꯧꯔꯝ ꯑꯁꯤꯒꯤ ꯍꯟꯖꯤꯟꯕ 95 ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯦ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯂꯦꯠ ꯅꯥꯏꯠ ꯁ꯭ꯇꯣꯔꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯩꯒꯨꯔꯨꯖꯝꯅ ꯇꯔꯥꯝꯅ ꯆꯣꯞꯄꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜꯒꯤ ꯂꯦꯠ ꯅꯥꯏꯠ ꯁ꯭ꯇꯣꯔꯤ 95 ꯁꯨꯕ ꯇꯥꯡꯀꯛ꯫ ꯁꯅꯥ ꯑꯃꯗꯤ ꯊꯣꯏꯅꯨꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯔꯥꯍꯨꯜ ꯑꯇꯣꯝꯕꯒꯤ ꯈꯨꯠꯇ ꯅꯣꯡꯃꯩꯅ ꯄꯥꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯂꯧꯈꯤ꯫ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯕꯗꯒꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯈꯤ꯫ ꯑꯃꯔꯣꯝꯗ ꯔꯥꯍꯨꯜ ꯁꯤꯕ ꯑꯃꯁꯨꯡ ꯆꯪꯕꯒꯤ ꯂꯪꯗꯥꯏ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯀꯣꯃꯥꯗ ꯂꯩꯔꯝꯕ ꯑꯗꯨꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯔꯕꯤ ꯊꯣꯏꯅꯨ ꯃꯍꯥꯛꯅ ꯃꯁꯛ ꯈꯪꯈꯤꯗꯦ꯫ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯁꯅꯥ ꯑꯃꯗꯤ ꯂꯨꯅ ꯇꯤꯟꯅꯔꯤꯕ ꯁꯟꯇꯣꯁ ꯃꯁꯛ ꯈꯪꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯏꯅꯧ ꯅꯧꯅ ꯃꯍꯥꯛꯄꯨ ꯃꯔꯨꯞ ꯑꯃꯒꯨꯝ ꯇꯤꯟꯅꯔꯒ ꯃꯃꯥꯡꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯅꯤꯡꯁꯤꯡꯂꯛꯄ ꯌꯥꯏ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯒꯥꯡꯃꯩ ꯁꯔ ꯀꯩꯗꯧꯔꯦ ꯒꯥꯡꯃꯩ? ꯁꯔ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯁꯔ, ꯉꯁꯤꯗꯤ ꯑꯩ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯌꯨꯝꯗ ꯆꯠꯆꯔꯨꯒꯦ ꯁꯔ꯫ ꯒꯥꯡꯃꯩ ꯑꯩꯗꯤ ꯀꯥꯎꯏꯅꯤ꯫ ꯍꯦꯄꯤ ꯈ꯭ꯔꯤꯁꯃꯥꯁ꯫ ꯊꯦꯡꯛ ꯌꯨ ꯁꯔ꯫ ꯑꯗꯨ ꯁꯔ ꯑꯩ ꯌꯥꯝ ꯊꯨꯅ ꯁ꯭ꯇꯦꯁꯟꯁꯦ ꯂꯥꯛꯅꯕ ꯍꯣꯠꯅꯒꯦ ꯁꯔ꯫ ꯒꯥꯡꯃꯩ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ, ꯅ꯭ꯌꯨ ꯏꯌꯔ ꯂꯣꯏꯔꯒ ꯅꯪ ꯑꯗꯨꯝ ꯂꯥꯛꯑꯁꯨ ꯌꯥꯅꯤꯗ꯫ ꯁꯔ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯨꯏꯅꯗꯤ ꯂꯩꯔꯣꯏꯌꯦ ꯁꯔ꯫ ꯀꯔꯤꯒꯤꯅꯣ ꯒꯥꯡꯃꯩ? ꯁꯔ ꯑꯩꯗꯤ ꯁꯔꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯕꯅꯦ ꯁꯔ꯫ ꯀꯗꯥꯏꯗꯒꯤꯅꯣꯗ, ꯄꯣꯛꯅꯐꯝ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯕ ꯂꯩꯕ ꯅꯠꯇꯦꯗ꯫ ꯁꯔ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯇꯃꯦꯡꯂꯣꯡꯗ ꯂꯩꯕꯕꯨꯗꯤ ꯁꯔꯒꯤ ꯅꯥꯛꯇ ꯂꯩꯕꯅ ꯅꯨꯡꯉꯥꯏꯌꯦ ꯁꯔ꯫ ꯅꯪꯒꯤ ꯍꯧꯖꯤꯛ ꯀꯅꯥ ꯀꯅꯥ ꯑꯇꯩ ꯌꯨꯝꯗ ꯂꯩꯔꯤꯒꯦ? ꯁꯔ ꯑꯩꯒꯤ ꯏꯃꯥ ꯄꯣꯛꯄ ꯑꯕꯣꯛꯁꯨ ꯂꯩꯈꯤꯗ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯄꯨꯗꯤ ꯂꯩꯔꯤꯌꯦ꯫ ꯅꯪꯒꯤ ꯑꯄꯨꯗꯤ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯝꯃꯅꯤ? ꯁꯔ ꯍꯧꯖꯤꯛ 80+ ꯃꯁꯥꯀ ꯌꯥꯝꯅ ꯀꯜꯂꯤꯗ ꯁꯔ꯫ ꯑꯣ ꯒꯥꯡꯃꯩ, ꯑꯌꯥꯝꯕꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯃꯤꯁꯤꯡꯁꯦ ꯃꯁꯥ ꯌꯥꯝꯅ ꯁꯦꯡꯉꯤ, ꯑꯗꯨꯒ ꯄꯨꯟꯁꯤꯁꯨ ꯌꯥꯝꯅ ꯁꯥꯡꯉꯤ꯫ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯎꯅꯕ ꯇꯥꯔꯦꯅꯦ꯫ ꯑꯗꯣ ꯑꯄꯨꯗꯣ ꯑꯩꯅ ꯁꯣꯜꯂꯦ ꯍꯥꯏꯗꯅ ꯈꯔ ꯇꯝꯕꯤꯌꯨ꯫ ꯁꯔ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯁꯔ꯫ ꯑꯗꯨ ꯁꯔ ꯑꯩꯅ ꯇꯃꯦꯡꯂꯣꯡꯗꯒꯤ ꯂꯥꯛꯄꯗ ꯁꯔ ꯁꯔꯒꯤ ꯆꯥꯅꯕ ꯄꯣꯠ ꯆꯩ ꯄꯨꯔꯛꯀꯅꯤꯌꯦ ꯁꯔ꯫ ꯀꯔꯤ ꯄꯨꯔꯛꯇꯣꯏꯕ? ꯁꯔ ꯑꯩꯈꯣꯏꯒꯤ ꯇꯃꯦꯡꯂꯣꯡꯗꯗꯤ ꯍꯧꯖꯤꯛ ꯌꯣꯡꯆꯥꯛꯁꯨ ꯄꯥꯜꯂꯝꯃꯅꯤꯗꯣ ꯁꯔ, ꯑꯗꯨꯒ ꯆꯤꯡꯗ ꯐꯪꯕ ꯃꯪꯒ꯭ꯔꯥ, ꯍꯔꯤꯕꯣꯞ, ꯑꯁ ꯃꯁꯤ ꯈꯛꯇ ꯅꯠꯇꯦꯗ ꯁꯔ, ꯄꯣꯠ ꯆꯩ ꯌꯥꯝꯅ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯗꯤ ꯁꯔ꯫ ꯎ ꯃꯣꯔꯣꯛꯁꯨ ꯂꯩꯗꯣ ꯁꯔ, ꯑꯗꯨꯒ ꯁꯔ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝꯁꯨ ꯄꯨꯔꯛꯀꯦ ꯁꯔ꯫ ꯒꯥꯡꯃꯩ ꯅꯪꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯁꯨ ꯎꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯣ ꯅꯪ ꯐꯖꯅ ꯆꯠꯂꯣ, ꯑꯗꯨꯒ ꯅ꯭ꯌꯨ ꯏꯌꯔꯒ ꯂꯣꯏꯔꯒ ꯑꯗꯨꯝ ꯂꯥꯛꯎꯗ꯫ ꯁꯔ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯈ꯭ꯔꯤꯁꯃꯥꯁ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯂꯝꯗꯨꯗ ꯄꯥꯡꯊꯣꯛꯄ ꯀꯨꯝꯍꯩ ꯑꯣꯏꯔꯕꯁꯨꯀꯣ ꯁꯔ, ꯑꯩ ꯅꯨꯡꯉꯥꯏꯐꯝ ꯁꯨꯡꯈꯪ ꯈꯪꯗꯕꯅꯦꯕ ꯁꯔ꯫ ꯑꯗꯣ ꯁꯔ ꯍꯟꯗꯛꯀꯤ ꯈ꯭ꯔꯤꯁꯃꯥꯁ ꯑꯁꯤꯗꯤ ꯁꯔ ꯑꯩꯒꯤꯗꯤ ꯅꯨꯡꯉꯥꯏꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯒꯅꯤꯌꯦ ꯁꯔ꯫ ꯑꯗꯨꯕꯨ ꯒꯥꯡꯃꯩ COVID-19ꯒꯤꯁꯨ ꯃꯤ ꯄꯨꯟꯕ ꯌꯥꯗꯕꯒꯤ ꯆꯦꯛꯁꯤꯟꯕꯗꯨꯗꯤ ꯈꯔ ꯆꯦꯛꯁꯤꯜꯂꯨ꯫ ꯌꯨꯔꯣꯞꯀꯤ ꯃꯐꯝ ꯀꯌꯥꯗꯗꯤꯅꯦ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯀꯨꯝꯍꯩꯁꯦ ꯕꯦꯟ ꯇꯧꯈ꯭ꯔꯕꯅꯤ꯫ ꯃꯊꯪ ꯑꯣꯜꯂꯛꯄ ꯆꯍꯤꯗ ꯅꯤꯡꯊꯤꯖꯅ ꯄꯥꯡꯊꯣꯛꯁꯦ ꯍꯥꯏꯗꯨꯅ UKꯗꯒꯗꯤ ꯄꯨꯔꯥ ꯕꯦꯟ ꯇꯧꯈ꯭ꯔꯕꯅꯤꯀꯣ꯫ ꯁꯔ ꯑꯩꯁꯨ ꯇꯥꯖꯔꯦ ꯁꯔ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯨꯗꯗꯤ ꯃꯤ ꯀꯩꯁꯨ ꯌꯥꯝꯅ ꯄꯨꯜꯂꯔꯣꯏꯌꯦ ꯁꯔ꯫ ꯇꯉꯥꯏꯐꯗꯕ ꯏꯁꯣꯔꯒꯤ ꯁꯛ ꯁꯣꯟꯕ ꯈꯔ ꯅꯠꯇꯅ ꯁꯔ ꯀꯔꯤꯁꯨ ꯇꯧꯒꯗꯕ ꯃꯥꯟꯗꯦꯗ ꯁꯔ꯫ ꯑꯗꯨꯒ ꯁꯔ ꯑꯩ ꯃꯤꯔꯛꯇꯁꯨ ꯊꯣꯏꯅ ꯆꯪꯉꯣꯏꯌꯦ ꯁꯔ, ꯑꯩꯒꯤ ꯃꯤ ꯑꯃꯇꯪ ꯎꯅꯒꯗꯕ ꯂꯩꯕ ꯁꯔ꯫ ꯆꯠꯇ꯭ꯔꯕꯁꯨꯌꯥꯕꯅꯤ ꯁꯔ, ꯑꯗ ꯑꯩꯁꯨ ꯃꯤ ꯑꯃꯇꯪ ꯎꯅꯒꯗꯕ ꯂꯩꯕ ꯁꯔ꯫ ꯀꯅꯥꯅ ꯎꯅꯗꯣꯏꯕꯣ? ꯁꯔꯗ ꯍꯥꯏꯕ ꯏꯀꯥꯏꯖꯩꯗ ꯁꯔ꯫ ꯑꯩꯈꯣꯏꯒꯁꯨ ꯈꯔ ꯈꯪꯅꯍꯜꯂꯨꯗꯅ, ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯚꯤꯗꯤꯑꯣ ꯀꯣꯜꯗꯒ ꯋꯥꯔꯤ ꯁꯥꯟꯅꯔꯁꯨ ꯑꯩꯈꯣꯏꯁꯨ ꯑꯃꯇꯪ ꯁꯛ ꯈꯪꯅꯒꯦꯗꯅ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯁꯔ, ꯁꯔꯅ ꯉꯁꯤ ꯑꯁꯨꯝꯅ ꯈꯪꯍꯧꯗꯅ ꯍꯥꯏꯔꯛꯄꯁꯦ ꯁꯔ ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯔꯥꯎꯕ ꯐꯥꯎꯋꯦ ꯁꯔ꯫ ꯑꯁꯦꯡꯕꯅꯤ ꯒꯥꯡꯃꯩ, ꯑꯩꯁꯨ ꯏꯅꯥꯎꯅꯨꯄꯤꯗꯨꯃꯁꯨ ꯑꯝꯇ ꯈꯪꯒꯦ ꯀꯩꯅꯣ꯫ ꯁꯔ ꯑꯁ ꯁꯔꯅ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯛꯄꯁꯤꯅ ꯑꯩꯁꯦ ꯏꯀꯥꯏꯕ ꯑꯃ ꯐꯥꯎꯋꯦ ꯁꯔ꯫ ꯑꯗꯣ ꯅꯪꯅ ꯍꯟꯗꯛꯃꯨꯛ ꯆꯠꯄꯗꯗꯤ
मागी इनौनोबो फोटो खर कापगा अखोइबसु यंगलो इकाइजबनेदा सर अदुबो सरना हायरबनिना फोटो दो मंगा तरुक तरे एक कापगा पोरगा लोरेदा सर आई सोइदन पुजरके सर अदु सर आई थैंक यू दोरे सर आई नमिदांगी प्रोग्राम दो यौनिंगेबा सर लाइक ख्रोम लोरेगा आई माबसु उनगदबनेबा सर यामना नुंगाये गांगे अदो इनाउ नुपीगी ममिंग दो खंगजबा यागद्रो सर खंगबा याइदा मागी ममिंग दो यामना फजबदी ओइदबने सर सरना हाइदबा यादे हाइरगदी मागी ममिंग दो हाइबदे काइजखरेदको सर सर मागी ममिंग दे हायो अमतो खंगजेगे केनो हाइरगेदको सर मागी ममिंग दिको सर जॉन रे कोवे सर वाओ जॉन रे अदुदी फरेने आयोरगा फोटो मतंग थारो अखोइसु येंगेबको यामनो नुंगाइजरे सर अदो सर आई चचरुखिगे सर अमतंग आइको से यामबदी नत्रे से करीरे सर पैसा दो करीगे सर एंगोदा पैसा यामना यावरिये सर नते नते नंग पैसा पाइद्रे पैसा लेत्रे ना हाइबगी वा नतेदा नंगी पुपुदो सरना क्रिसमस की खुदोने हायो से यामा नते से सुमना तंगी लुपा लिसिंग अनि खतनी से पुपुदो बिबिरमो आइने पिरपने हायो यारानी दे सर आइंगोदा सु पैसा दे यावि सर गांगमै नंगोदा यावबदुना नंगी पैसा नि सिना आइगी चमलबा खुदोल पैसा ना मिगी थमोइगो जोइ तो बंगम नते सिदी इचम चम थमोइगी मरिनी नंगी पुदा आइने पिरपने हाइदुना सोइदुना पियो फरे सर अदो सरना पिरबनिना आई सोइदुना पिजरगे सर अखोइगे पुदो सोइना हराउरगनि ब सर फरे इपुगी सु फोटो म कापगा पुरो याइको फरे सर याम नुंगाइजरे सर अदुदी आई चलुखिगे को सर आई याम थुना लाकनी सर पांचु योगसाकसु माइरेचु सर आई लोइन पुरगा लाकनी है सर आई चलुखिगे को सर थैंक यू सो मच सर गामै खनै थिजनो चलुको फगनी सर सर गामै स्ति हम हराउन चक्रे सर राजेन कुमै हराउ हाइबसिना अखोइबो मतोइना पुनसिल मसागी क्रिस्टियन सिंग ओइबे यामना सेंगलबसकुम कुमै नुमिदसिदा मयुमदा चलगोनी हाइदुना तौजरिबन नहान मखै खरंगना सुति पिबियो हाइबन अदबु थोलिबा तौदोक्सिना महाक्सु चेनदन दुम लेख्रेदन एनीवे राजेन सर मैपाकी मरमदा खोइ मखा थाना थिसिनगदबन अदुगा कुलगी मचानो पलोया महाकी ओइहौरिबा मोंग अदुदि मपाबु नुंसिबगी करिगुमा मचेन मति यावदि सर अदुबु सरना साबिबो वारिसिंग अदुदा महापु मपुनिंगादि ओलोइद्रो सर राजेन मपुनिंग ओनबदि लायरदना वारी सारा सारगा मपाबु हेना महानो वाराहो एनीवे महाके असेंगबा मदि खोइना खंगबा ngamledra हौजुक्ति खोइना कुलबु मरा लै अमसुंग लैते हाबसिदि मैपाकी मरमदा थिजलकाना असेंगबा मरमसे खंगबा nganggadabani अदुना राजेन मफम अदुदे चलगा मैपाक उननबा सिनबा ताबani सर मतो करुमना मैपाकति उनगनि राजेन मफम अदुदे फिजम चलगा माबु खरा सेनबा तार अदुगा मागी खुंगुल लिरगा माना चलिबा मफमसिंग माना करी करी तवे हाबदो मुन्नी येंगलबा मतुंगदा महाक सखंग माइखेंना बहुना बताबन महाक पुन बताबन मदुगी मतुंगदगी करी लाय हाबदु येंगसे सर वफम हमने सर करी ले रे राजन सर राहुल ज्ञान तारे सर करी राहुल ज्ञान तारे बा अदुदी हम नुंगाइबो वानिना सर अदुबो महाके हाना होखिबो वारी सिंगदी लोइना काउग्रे इज दैट पॉसिबल अदुबो ओइबे याब्रनि सर अखोई हेड कांस्टेबल संतोष महाना मसक खंकिद्रे अदुगा महाना यामना ngawjabi अखो साइदगी थोइनो मदु फाउगदो महाना खंकिद्रे सर राजेन अदुदी राहुलगी सी अराइबा मदि वरोइदोनि सर डॉक्टर ने दि ट्रीटमेंट खरे यामना जथरगा हानगे थौदो वाथोंसिंग निंसिलपसु याइ हाइ सर एनीवे येंगस अदुगा आई मैपाकी लमदुदा चत्पा तारे मफम अदुदा मैपाकु सेनारुदबा यादे जेल अदुगी मनुंग मराल सुंगै लेतबा मी अमना महाना तौकिदबा थबक अमगिदमा चराक फंगदुना लेरिबदो अथुबा मतंदा लौथोंनो होनद्रबदि राजे आइगे पुनुंग से लेताफों खंगलोइदोरि सर
ꯑꯃꯔꯣꯝꯗ ꯒꯥꯡꯃꯩ ꯇꯥꯃꯦꯡꯂꯣꯡ ꯌꯧꯈꯤꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯄꯣꯛꯄ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯑꯄꯨ 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 ꯑꯩ ꯂꯥꯛꯈ꯭ꯔꯦ ꯑꯄꯨ ꯑꯩ ꯂꯥꯛꯈ꯭ꯔꯦ ꯑꯣ ꯒꯥꯡꯃꯩ ꯑꯣ ꯑꯩꯒꯤ ꯃꯁꯨ ꯒꯥꯡꯃꯩ ꯂꯥꯛꯈ꯭ꯔꯦ ꯂꯥꯛꯑꯣ 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 ꯑꯩꯒꯤ ꯃꯁꯨꯁꯤ ꯎꯗꯕ ꯀꯨꯏꯔꯦ ꯂꯥꯛꯑꯣ 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 ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯤ ꯌꯧꯔꯛꯄꯁꯤꯗꯤ ꯑꯁ ꯑꯄꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦꯀꯣ ꯉꯁꯤ ꯏꯁꯣꯔ ꯈꯨꯔꯨꯝꯕ ꯅꯪ ꯅꯪꯒꯅꯤꯗꯅꯀꯣ ꯑꯄꯨ ꯑꯩꯅ ꯁ꯭ꯇꯦꯁꯟꯗꯒꯤ ꯍꯥꯏꯅꯔꯒꯀꯣ ꯑꯗꯨ ꯅꯪꯅꯕ ꯂꯥꯛꯏꯅꯤ ꯑꯗꯣ ꯑꯄꯨ ꯁꯤꯒꯤ ꯄꯩꯁꯥꯁꯦ ꯍꯥꯟꯅ ꯄꯥꯏꯌꯣꯕ ꯁꯤ ꯑꯦ ꯀꯔꯤꯒꯤꯔꯥ ꯑꯩꯒꯤ ꯃꯁꯨꯅ ꯂꯥꯛꯄꯗ ꯄꯩꯁా ꯄꯤꯕꯗꯤ ꯀꯔꯤꯒꯤꯔꯥ ꯑꯄꯨ ꯄꯩꯁꯥꯁꯦ ꯍꯥꯟꯅ ꯄꯥꯏꯌꯣꯕ ꯑꯩꯒꯤ ꯃꯁꯨ ꯑꯄꯨꯒꯤ ꯄꯩꯁा ꯂꯩꯌꯦ ꯀꯔꯤꯒꯤ ꯑꯄꯨꯗ ꯅꯪꯅ ꯄꯩꯁꯥ ꯄꯤꯕ꯭ꯔꯥ ꯑꯄꯨ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯁꯔꯇꯦꯅ ꯄꯤꯔꯛꯄꯅꯦ ꯑꯄꯨꯗ ꯄꯤꯌꯣ ꯍꯥꯏꯕꯒꯤ ꯄꯤꯔꯛꯄꯅꯦ ꯑꯣ ꯅꯪꯒꯤ ꯁꯔꯇꯦ ꯍꯥꯏꯕꯗꯤ ꯈꯕꯔꯗ ꯌꯥꯝꯅ ꯌꯥꯎꯕꯗꯨꯔꯥ ꯃꯥꯅꯦ ꯑꯄꯨ ꯑꯄꯨꯕꯨ ꯃꯥꯅ ꯌꯥꯝꯅ ꯁꯣꯜꯂꯛꯑꯦ ꯑꯄꯨ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯃꯦꯡꯂꯣꯡꯗ ꯐꯪꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯅꯈꯣꯏꯒꯤ ꯁ꯭ꯇꯦꯁꯟꯗ ꯂꯩꯕ ꯃꯌꯥꯝꯒ ꯆꯥꯅꯕ ꯄꯨꯕ ꯇꯥꯕꯅꯤꯗꯅꯀꯣ ꯑꯄꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗꯒꯤꯁꯨ ꯌꯣꯡꯆꯥꯛꯅꯦ ꯃꯥꯏꯔꯦꯟꯅꯦ ꯑꯗꯨꯒ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯃꯔꯨꯝ ꯄꯨꯔꯛꯀꯦ ꯍꯥꯏꯔꯝꯃꯕꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯔꯦꯀꯣ ꯑꯩꯒꯤ ꯃꯁꯨ ꯂꯥꯛꯄ ꯅꯨꯃꯤꯠꯁꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯦ ꯑꯗꯨꯕꯨꯀꯣ ꯅꯪꯅ ꯉꯁꯤ ꯂꯥꯛꯄ ꯅꯨꯃꯤꯠꯁꯦ ꯃꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯂꯩ ꯑꯄꯨ ꯀꯔꯤꯃꯨꯛ ꯇꯧꯕ꯭ꯔꯥ ꯑꯩꯒꯤ ꯃꯁꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯀꯣ ꯅꯪꯒꯤ ꯑꯃꯗꯨꯁꯨ ꯂꯩꯖꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯒꯅꯤ ꯑꯄꯨ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ ꯑꯄꯨ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯄꯨ ꯄꯥꯎ ꯑꯃꯁꯨ ꯂꯩꯌꯦ ꯃꯁꯨ ꯏꯁꯨꯅ ꯇꯝꯅꯤꯡꯕ ꯀꯔꯤ ꯄꯥꯎ ꯑꯣꯏꯕ꯭ꯔꯥ ꯑꯄꯨ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯊꯤꯔꯛꯄ ꯑꯩꯒꯤ ꯑꯃꯅ ꯏꯝꯐꯥꯜ ꯂꯣꯝꯗꯒꯤ ꯒꯥꯔꯤ ꯂꯥꯛꯄꯗ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏꯗ ꯂꯦꯞꯄꯒ ꯑꯗꯨꯝ ꯉꯥꯏꯈꯤꯕ ꯃꯤꯗꯣ ꯑꯗꯨ ꯀꯔꯤ ꯇꯧꯕ꯭ꯔꯥ ꯑꯗꯨ ꯀꯔꯤ ꯇꯧꯕ꯭ꯔꯥ ꯏꯝꯐꯥꯜꯒꯤ ꯃꯆꯥ ꯍꯔꯤꯗꯥꯁ ꯍꯥꯏꯕꯗꯣ ꯑꯗꯨ ꯀꯔꯤ ꯇꯧꯕ꯭ꯔꯥ ꯑꯄꯨ ꯃꯥꯒꯤ ꯃꯃꯤꯡꯗꯤ ꯍꯔꯤꯗꯥꯁ ꯈꯛꯁꯨ ꯀꯧꯗꯕꯅꯦ ꯑꯄꯨ ꯙꯅꯟꯖꯣꯏꯁꯨ ꯀꯧꯕ ꯑꯣꯏꯔꯝꯃꯤ ꯑꯄꯨ ꯃꯍꯥꯛ ꯑꯩꯅ ꯊꯦꯡꯅꯔꯦ ꯑꯗꯨꯗꯤ ꯃꯥ ꯊꯦꯡꯅꯔꯗꯤ ꯅꯪꯒ ꯀꯔꯤ ꯍꯥꯏꯅꯕ꯭ꯔꯥ ꯑꯄꯨꯅ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯅ ꯃꯥꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯕꯅꯦ ꯑꯄꯨ ꯃꯥꯗꯤꯀꯣ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯄꯥꯏꯕ ꯑꯗꯨꯕꯨ ꯑꯄꯨ ꯃꯥꯗꯤ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯃꯤ ꯑꯣꯏꯔꯝꯕꯅꯤ ꯑꯗꯨꯒ ꯑꯄꯨ ꯃꯥꯒꯤ ꯃꯆꯥ ꯑꯃꯁꯨ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯤꯈꯤꯕꯅꯤ ꯑꯗꯨꯒ ꯑꯄꯨ ꯃꯥꯒꯤ ꯐꯥꯕ ꯗ꯭ꯔꯒꯁꯤꯡꯗꯨꯁꯨ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯆꯥꯁꯤꯡꯗꯨ ꯂꯣꯏꯅ ꯇꯥꯏꯁꯟꯕꯤꯕꯅꯤ ꯑꯗꯨꯒ ꯑꯄꯨ ꯑꯩ ꯅꯍꯥꯟꯁꯨ ꯇꯃꯦꯡꯂꯣꯡꯗ ꯂꯥꯛꯑꯝꯃꯦ ꯍꯔꯤꯗꯥꯁꯀꯤꯅꯤ ꯍꯥꯏꯕ ꯃꯥꯒꯤ ꯒꯣꯗꯥꯎꯟꯗꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯥꯅ ꯃꯤ ꯐꯥꯔꯒ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯊꯕꯛ ꯇꯧꯕ ꯄꯥꯏꯈꯣꯝꯕ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯐꯥꯖꯤꯜꯂꯒ ꯊꯝꯕꯅꯤ ꯄꯨꯂꯤꯁꯀꯤ ꯃꯆꯥꯗꯣ ꯀꯟꯕ ꯂꯥꯛꯄꯗ ꯃꯥꯅ ꯄꯨꯂꯤꯁꯇ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗꯒꯤ ꯑꯄꯨ ꯃꯍꯥꯛꯇꯤ ꯐꯠꯇꯕ ꯃꯤ ꯑꯣꯏꯕꯅꯤꯅ ꯄꯨꯂꯤꯁꯀꯤ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯤꯈ꯭ꯔꯦ ꯑꯄꯨ ꯑꯣ ꯃꯥ ꯁꯤꯈ꯭ꯔꯕ ꯍꯣꯏ ꯑꯄꯨ ꯑꯗꯨꯕꯨ ꯑꯄꯨ ꯃꯥꯒꯤ ꯁꯤꯔꯝꯗꯥꯏ ꯃꯀꯨꯞꯇꯀꯣ ꯑꯩꯅ ꯒꯥꯏꯖꯦꯂꯤꯌꯨ ꯈꯪꯕ꯭ꯔꯥ ꯑꯩ ꯒꯥꯏꯖꯦꯂꯤꯌꯨꯒꯤ ꯃꯆꯥꯅꯦ ꯅꯪꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕꯤ ꯒꯥꯏꯖꯦꯂꯤꯌꯨꯒꯤ ꯃꯆꯥꯅꯦ ꯑꯗꯨꯗꯤ ꯃꯥꯅ ꯀꯔꯤ ꯍꯥꯏ ꯑꯗꯨꯗꯤ ꯃꯥꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯕ꯭ꯔꯥ ꯑꯄꯨ ꯃꯥꯅꯀꯣ ꯃꯥꯒꯤ ꯁꯤꯔꯝꯗꯥꯏ ꯃꯀꯨꯞꯇ ꯒꯥꯏꯖꯦꯂꯤꯌꯨ ꯍꯥꯏꯔꯒ ꯁꯤꯈꯤꯕꯅꯦ ꯒꯥꯡꯃꯩ ꯑꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯃꯤꯗꯤ ꯑꯗꯨꯝ ꯏꯁꯣꯔꯅ ꯑꯗꯨꯝ ꯂꯧꯁꯤꯟꯕꯅꯤ ꯌꯥꯔꯦ ꯑꯗꯨꯒꯤꯅꯦ ꯅꯪ ꯀꯔꯤꯁꯨ ꯈꯜꯂꯨꯔꯨꯅꯨꯁꯦ ꯒꯥꯡꯃꯩ ꯅꯪꯒꯤ ꯀꯨꯝꯍꯩ ꯌꯥꯎꯕ ꯂꯥꯛꯂꯒ ꯑꯗꯨꯝꯅ ꯀꯞꯂꯅ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ ꯁꯤ ꯑꯄꯨ ꯋꯥ ꯍꯥꯏꯒꯦꯁꯦ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯅꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯛꯄꯤ ꯖꯣꯟꯔꯩꯗꯣ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯒ ꯍꯪꯈꯤꯕꯁꯤꯅ ꯑꯩꯗꯤ ꯈꯣꯡꯐꯝ ꯈꯪꯗꯕꯅꯤ ꯑꯄꯨ ꯑꯩꯕꯨ ꯀꯅꯥꯅ ꯍꯪꯕ꯭ꯔꯥ ꯃꯃꯤꯡꯗꯨ ꯀꯥꯎꯈ꯭ꯔꯦ ꯃꯥꯗꯤ ꯁꯤꯗ ꯂꯥꯛꯂꯒꯀꯣ ꯑꯩꯒꯤ ꯐꯤꯁꯨ ꯃꯥꯅ ꯍꯦꯛ ꯁꯨꯄꯤꯕ ꯑꯩꯅ ꯅꯨꯄꯤ ꯃꯆꯥ ꯐꯤꯗꯨ ꯁꯨꯀꯅꯨ ꯅꯪꯒꯤ ꯑꯄꯥꯒ ꯑꯃꯒꯅ ꯉꯥꯡꯒꯅꯤꯌꯦ ꯑꯗꯨꯕꯨ ꯃꯥꯅ ꯁꯨꯡꯇꯥ ꯇꯥꯗꯕ ꯌꯥꯀꯅꯤ ꯑꯄꯨ ꯌꯥꯀꯅꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯗꯤꯀꯣ ꯑꯄꯨꯒꯤ ꯆꯥꯛ ꯊꯣꯡꯗꯣꯛꯄꯤꯒꯦ ꯆꯥꯛꯁꯨ ꯑꯗꯨꯝ ꯊꯣꯡꯕ ꯂꯥꯛꯄꯅꯦ ꯑꯄꯨ ꯃꯥꯒꯤ ꯃꯃꯤꯡꯗꯣ ꯖꯣꯟꯔꯩ ꯀꯧꯕꯅꯦ ꯑꯄꯨ ꯃꯃꯤꯡ ꯈꯪꯗꯕ꯭ꯔꯥ ꯑꯁ ꯃꯃꯤꯡ ꯈꯪꯗꯅ ꯀꯔꯤ ꯇꯧꯗꯧꯅꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯨꯒꯤ ꯏꯃꯧ ꯑꯣꯏꯁꯦꯁꯨ ꯌꯥꯔꯣꯏꯗꯣ ꯑꯄꯨ
ꯑꯄꯨꯕꯨ ꯖꯨꯟꯔꯩꯕꯨ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯕ ꯄꯥꯝꯕ꯭ꯔꯥ ꯑꯉꯧꯕꯁꯤꯗꯤ ꯀꯔꯤ ꯄꯥꯝꯗꯅꯤ ꯅꯪꯗꯤ ꯅꯨꯄꯤ ꯊꯤꯌꯣꯁꯨ ꯌꯥꯗꯦ ꯅꯣꯡꯃꯩ ꯑꯗꯨꯝ ꯀꯣꯜꯂꯒ ꯄꯨꯂꯤꯁ ꯑꯣꯏꯕꯅꯦꯅ ꯑꯗꯨꯝ ꯏꯝꯐꯥꯜꯗ ꯑꯗꯨꯝ ꯂꯩꯕꯅꯤ ꯑꯩꯗꯤ ꯁꯤ ꯀꯔꯤ ꯇꯧꯁꯤꯔꯥ ꯑꯩꯗꯤ ꯅꯕꯣꯛꯁꯨ ꯂꯩꯇꯦ ꯅꯃꯥꯁꯨ ꯂꯩꯇꯦ ꯑꯄꯨꯗꯤ ꯃꯊꯟꯇ ꯂꯩꯕꯅꯤꯅꯦ ꯑꯄꯨꯗꯤ ꯃꯊꯟꯇ ꯑꯗꯣ ꯑꯄꯨ ꯑꯩꯒꯤꯁꯨ ꯀꯨꯏꯔꯔꯣꯏꯗꯕꯅꯤꯗ ꯃꯃꯥꯏꯁꯦ ꯏꯀꯥꯏꯕ ꯈꯪꯗꯕꯅꯤꯅꯦ ꯃꯁꯤꯁꯨ ꯀꯨꯏꯔꯔꯣꯏꯗꯕꯅꯤ ꯒꯥꯏꯁꯨ ꯍꯥꯏꯅꯤ ꯑꯗꯨ ꯑꯣꯏꯔꯒ ꯌꯥꯝꯅ ꯊꯨꯅ ꯂꯨꯍꯣꯡꯉꯁꯤꯔꯣ ꯑꯄꯨ ꯍꯣꯔꯦꯟ ꯋꯥꯔꯤ ꯁꯥꯟꯅꯔꯁꯦꯕ ꯑꯩꯒ ꯑꯄꯨꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯧ ꯂꯩꯔꯗꯨꯗꯤ ꯑꯄꯨ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯑꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯀꯗꯧꯅꯦꯕ ꯑꯄꯨ ꯑꯩ ꯃꯤ ꯑꯃꯗ ꯎꯅꯔꯨꯒꯦꯕꯀꯣ ꯉꯝꯃꯩ ꯊꯦꯡꯕ ꯌꯥꯗꯦꯀꯣ ꯑꯄꯨꯒ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯌꯥꯝꯅ ꯂꯩꯌꯦ ꯍꯣꯏ ꯑꯄꯨ Junrei, Junrei, Junrei. Kari tawbra? Mina ngasai da kawudi khumdri kari tawbra? Lakani hairaga sunglaksu laktaba aigi matam manganbagi aina kariga khumgadra? Junrei, please. Aigi lakpadu gari lam sangbagini karino. Nangna amuk saubudi karira? Yare ko gangme thengnaga lakpoi aina sauringai sida managa amuk saujilai ne. So please. Say Sauronova. Apuga ko. Nangi maram da suwari khar sanarakpani. Apuga. Aigi maram da kari harakpra. Ipuna. Nangi maram da yam haire apuna. Apugi chaksu nangna thongbi haido. Apugi phisu nangna subi haido. Khangdeda. Apuna. Akoigi yumgi mau oirasira kaiso haibani. Gangme. Apuna adumna haibra akoigi apuna ko akoigi yumgi mau arasra haihobani adudi ko gangme nakoida hemakai lakpodai lakku ngamaroi kirige Junrei kirige aina nongonda haridudi aina afalda leirasu aina thabak chatkhrasu aigi apudu nangna khara yengsinbiyo na aina haibadu aibu nangna nungsidrabra ba ngame aina nangbu nungsibadi nangna su khangbu ngamloi nangna leiramba mafam ase nangna sakhiba matamda ko pomhang hangba aigi imanabi singna ko Junrei di gangmai da ngawbani mi myamna ngangna risi nangdi khongoi ne krisu Junrei ngangna sungda mi ne ngangna bawa bu krira da makoi na koi ne gi luhongbu bu makoi na tobi ga da barne makoi gi haining bathok haine sunu da nanga iga ko adum kaina draka loire du bu adu gangmai nang ngasi laklisi kari numita mo chakadabra as Junrei lakpada ngari chatpagi wafam hana hangi du kari giro si ngasi di horen Christmas ki ahingi prayer tawbudu ko nang bu adum yengduna leigadurni ko game adu horen tawguno ishorgi prayer tawfamda adu ishorna yaroi ko mi mayamna ingonda loini yengnarakani ba Junrei kari nangna haibadu horen prayer loraga prayer jagoi sase hairak nangna jagoi sabada ko nangi manakta sumna jagoi sabe yagodoni aro nang imphal la leibadigi mamai se karino mata u malida nana mai du yamni kai diga gamai se kari kai deba ko bro khangde ai chalage horen prayer to from da karangane lao ai kuire ba ko imana ai thirmane ba gamai ai chaluki ge ko Junrei oh kya da nusi kirbono aigi Junrei na aina lakpu ngairamba sidi gangmai ge thamoi sidi bhubi yadre asumna makoi gi church aduda Prabhu Jisu bu pokpagi ahing adu taram na okchaboina laison tinson kaya ge loina na isor gi mafam da prayer kya torami matam maduda nupagi side lomda gangmai famduna leki nupigi side lomda Junrei na famduna leki gangmai na haikibugum
असुमना प्रेयर के थौरम अदु लोइरक्प मतमदा चर्च अदुदा मखल कयागी असुमना चर्च अदुदा मथंग मथंग इसै नोमाई सकलम मतम अदुदा गांगमैना जुनरैबु मिफम होंदनी येंगजकी करीरा सिगु नुपासे इंगोंदा अदुम येंगदुना लेई मिगी ममांगसिदा इकाइबनी करी गांगमै नंगी नमित्तु करीरा अदुम येंगबदु नमित्तु असुमदा येंगो असुमदा मिगी इसै सकपुची येंगो नत्तिबा नंगी नमित्तु असुमदा येंगो हाइबा करीगे नंग इंगोंदा अदुम येंगब्रा असुमदा येंगो ꯑꯩꯗꯤꯀꯣ ꯅꯪ ꯑꯗꯨꯝ ꯌꯦꯡꯒꯅꯤ ꯑꯩ ꯅꯪ ꯌꯥꯝꯅ ꯇꯣꯏꯅ ꯎꯕ ꯐꯪꯗꯦꯕ ꯅꯪ ꯑꯗꯨꯝ ꯌꯦꯡꯒꯅꯤ ꯒꯥꯡꯃꯩ ꯈꯨꯟꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯂꯣꯏꯅ ꯌꯦꯡꯉꯦ ꯍꯥꯏꯕ ꯅꯪꯒꯤ ꯃꯃꯤꯠꯇꯨ ꯑꯁꯣꯝꯗ ꯌꯦꯡꯉꯣ ꯑꯁꯣꯝꯗ ꯌꯦꯡꯉꯣ ꯍꯥꯏꯕ ꯅꯣ ꯖꯨꯟꯔꯩ ꯑꯩ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯌꯦꯡꯒꯅꯤ ꯑꯁꯨꯝꯅ ꯖꯨꯟꯔꯩ ꯑꯃꯗꯤ ꯒꯥꯡꯃꯩ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯀꯨꯝꯍꯩ ꯑꯗꯨ ꯁꯔꯨꯛ ꯌꯥꯈꯤ अमरोम मथंगी नुमित हॉस्पिटल दा संतोष थोइनो सनादी यौरक्त्रबो सनादी यौरक्त्रे मा युमदा थबक खर लई है अदुबु आइदि राहुल गी मतौ सिदा युमदा लैबे यादबदगी लाबनी थोइनो कैसो गाइबे लैथि आई डॉक्टर गो उनरे डॉक्टर ने व्हील चेयर मद महाको हाबलगा गार्डन द पुथोपियो ना हरमनी अदु नंग लापो सुफारे अखोइनी पुथोमिनरसे अदुगा वारी वताई साना सानादना हाउखिबा पुंसिगी वारी सिंगदो निंगसिंगलप्रा हाइदुनी येंगसे फरीदा संतोष अदुदी महाकपो दुम पुथोपि याराद्रो यारानी आई व्हील चेयर लो लापनी लो संगसे लो असुमना हॉस्पिटल अदुगे लाइकोलदा राहुल बु पुथोरो खिरम इताव राहुल इताव मफम असिदा मतौ करमना लाखे हाइबसे इताव निंगसिंग मंगमरो आई मफम असिदा लाखिबा आइदि खरि मत निंगसिंद्रे आइना निंगसिंदबा हाइबाबो नखोय अनिसु कना कनानो हाइबा आइदि खंगथे राहुल नमांगदा लेबलिबि थोइनो इबसु नंगना मुक्तो उखिद्रिब्रा आइबु तसेंगना खंगद्रब्रा नत्रगा आइना नंगु मिराइखिबदुगी मदुगी लमन खुमलिब्रो राहुल से खुमोबा वारोबु यादे आइदि सोम कनानो हाइबसु खंगथे आइगा करि थोनोबन हाइबसु आइदि खंगथे आइबु लाना लौबिगनु तसेंगना आई कना मतबो कुनिंगसिंग मंगमद्रे आई कना मत निंगसिंग बथोक्त्रे फरे राहुल अदो आइगिना संतोष महाकिना थोइनो अखोइ मरु गाक्तनी अखोइ नंगिदमक्ता मतेंग पांगमा लाइनी करिगिदमक्ता नखोइना आइगिदमक मतेंग पांगबिरिबनो राहुल तसेंगबदि अखोइसे नंगी ख्वाइदगी नक्नबा मी गाक्तनी नंगी ममांगदा थोखिबा थौदोमना अखोइ पुनमक लोइना काउख्रे अदो डॉक्टर हाइबदा मफम असिदा खोइगा नंगा फमिनदनो वारी वताई सानारबा अदुरबदी सोइदनमकि नंग हानगी पुंसिदा लाकनी हाइ अदुगा मांगदा लेबलिबिसे मसिना मतम अमदा नंगना ख्वाइदगी निंगजरमबी थोइनो हाइबदनी महाकसे नंगिदमक्ति यामना वाचरबनी नंगबु हेक सोखिबा नुमित अदुदगी हॉस्पिटल असिदा उरुरु लेदुना लेरिबनी अदु राहुल ममांगी थौदोकसिंग अदु निंगसिंद्रबसु हौजिकते कोइगे तिना ngangnaba marup apa oibadi yaba natro iyai kaisu kaiti ado aigi mamangda kari kari thongdok thokibake itaw rahul nahak police constable amani police mani nak police amani yengo mangda lebli bi chalase mahaki mamana bi sana
मखोई अनिगी पुंसिबु कनब होनबदा मखोइदा काबकिबा नोंमैदो नंगना मांगतो चेंसिनदुना नंगी नसादा पालहनकिबनी मदुदगी हॉस्पिटल असिदा नंगबु लायेंगदुना लेरिबनी अदुबु अइना करिगी ममांगतो थोकिबसिंग असि अमत्ता निंगसिंगबा ngamद्रिबा अइगी मिंग फावबु काउरे नखोइना राहुल हाइना कौबदगी अइगी मिंगसे राहुल कौइ हाइना खंगबगी वानी अइगी ममांगी थोंदोक अमत्ता निंगसिंगद्रिबसिबु करिगिनो अइगी ममांगदा थोकिबा थोंदोकसिंग असिबु अमत्ता निंगसिंगद्रिबसिबु करिगिनो अइ कनानो अइ करिगिदमक्ता मफम असिदा लेरिबनो अइ कनानो अइबु करिगिदमक्ता मफम असिदा लेरिबनो अइबु कनानो राहुल राहुल अदुमाइन तौरदि याररोइ से राहुल से दा संतोष मसि पुनमक अइगी लाइबंगनन ओइनिंगबु इजरसन दुबुदा संतोष अइगी पुंसी सनागी पुंसी माना कनबिगी अदुगा दा संतोष अइना नुंगाइत्रिबदि महाकपु अइना यामना चगनबा यामना चरांगनबा मीमो इनोकी अदुगा मादि ख्वाइदिगी मराइबक थिरबा मीमो ओइरम अदुगा अइबु सुमांगना ख्वाइदिगी थमोइ सेंना नुंसिजबा ओइरम दा संतोष राहुल उनबा मी लाए हाँ कनानो ओ इतेमा केथबी माने दा संतोष अमसिना महाकी मपरोइबनी इनमा सिदा लाओ सिदा चंगचंबिरो थैनो नहानदगी सोकले हाइबा पाउबुदि अदुम ताबा अदा महाना कोमादा लई हाइबदुदा हॉस्पिटल असिदा नोंमतसु लाक्तुना हंगबा ngamद्रि महा ज्ञान तारे हाइबदुदा महाकी अनाबा हंगनुसेना मखोइ पापुंगा इगा लाइनी मानी मानी लाओ इनमा स्वाइले कोनसिदा फमसि लाओ थैनो माना दुमंग तुमिना मंगदुना लेरिसिबु करिगिनो इनमा महाना कनाबा सुमसा खंगद्रि करि कनाबा सुहाइबदि माने इनमा अइबु सुमसा खंगथि दा संतोषबु सुमसा खंगथि हौखिबा महाकी ममांगी वारिसिंग अमत्ता निंगसिंगबा ngamद्रि तपना तपना फरककनिदि हाय अदुबु हौजिकति करिगुम अमत्ता निंगसिंगबा ngamद्रि थैनो अदुदि अइखोइबुसु हाय इनमना कौदुना यंबियु इनमना कौरगा माहना निंगसिंब्रा हाइबदो इनमना यंबियु राहुल राहुल नंगी नतैमा लाए नंगी नतैमा केथा लाए से नतैमाना कौरिसि तादरो कना राहुल नंगी नतैमा केथबु खंगद्रब्रो से तुंगदा लेबलिबसे नखोइगी तातदुनि नखोइगी ताता समथि यंगो नखोइगी ताता उरगा निंगसिंब्रा यंगोबा आई कनानो अमता खंगद्रे वरोबिबा यादे अइगे हौखिबा ममांगी पुंसी लोइना काउख्रेना सिदा लेबलिबा मरुप अनिसिनासु मखोइनासु हाइ अदुबु मखोइना अइगी मिंगसे राहुल कौइ अइना खंगबा हाइबाबु मखोइना कौबदगी अइगी मिंगसे राहुल कौइ मखोइ अनिना अइगी अनौबा मरुपनि मसिदगी हेना अइ कनामता खंगद्रे राहुल इतेमगी दुकान लाक्तुना इतेमगी पान दुकान लाक्तुना नंगना
ꯈꯣꯏꯂꯥꯡ ꯂꯥꯡꯖꯗꯅ ꯂꯥꯏꯔꯕꯅ ꯄꯠꯇꯂꯕꯤ ꯅꯇꯩꯃꯒꯤꯗꯃꯛ ꯅꯪꯅ ꯑꯔꯩꯕ ꯁꯦꯜ ꯄꯨꯊꯣꯛꯇꯨꯅ ꯑꯩꯒꯤ ꯏꯃꯨꯡꯗ ꯄꯤꯛꯂꯤꯕ ꯏꯆꯥ ꯑꯅꯤꯒꯤ 이북 ꯊꯥꯛꯄꯤꯈꯤꯕ ꯑꯩꯈꯣꯏꯒꯤ 이북 ꯊꯥꯛꯄꯤꯔꯛꯈꯤꯕ ꯅꯪꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯅꯪꯒꯤ ꯅꯃꯥꯁꯛꯂꯕꯤ ꯅꯇꯩꯃꯗꯨꯅꯦ ꯁꯦ ꯅꯃꯥꯁꯛꯂꯕꯤ ꯅꯇꯩꯃ ꯑꯩꯕꯨꯁꯨ ꯅꯪꯅ ꯀꯥꯎꯔꯕ꯭ꯔꯣ ꯍꯥ ꯁꯦ ꯅꯪꯒꯤ ꯅꯇꯩꯃ ꯈꯤꯇꯅꯦ ꯁꯦ 이나오 이붕어 라훌 내암바부 난 까오러브로 세 내암바 이게 마이통세 영 내암바게 마이통시 우라가 난게 호키바 톡도고도 닝싱브라 하이드니 용네 시 난 내암바게 마이통세 난 목대 영옥네 아이 강망감자들이 와로비그노 mayamna laga aibu uraga mayamna kapirisibu karigino aina kari lan khiba leirage aina nakhui na phomda kari lan khiba leirage nakhuina ibu uraga mapam asida ibu aigi lakta laklaga nakhuina kapiba sibu karigino aigi sida leiriba marup no pisisu aibu uraga kapi aina kari lan khiba gino ꯑꯩꯒꯤ ꯃꯥꯡꯗ ꯂꯥꯛꯄꯤꯔꯤꯕ ꯑꯩꯅ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯗꯤ ꯉꯥꯛꯄꯤꯌꯨ ꯑꯩꯕꯨ ꯎꯔꯒ ꯃꯌꯥꯝꯅ ꯀꯞꯂꯤꯕꯁꯦ ꯃꯁꯤꯒꯤ ꯃꯔꯝꯁꯤ ꯑꯩ ꯈꯪꯕ ꯉꯝꯖꯗ꯭ꯔꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯏꯇꯩꯃꯒꯤ ꯏꯕꯨꯡꯉꯣ ꯂꯩꯀꯥꯏ ꯁꯃꯥꯖꯀꯤ ꯆꯠꯅꯕꯤꯅꯅꯦ ꯅꯇꯩꯃ ꯑꯃꯗꯤ ꯏꯅꯥꯎꯕꯨꯅꯦ ꯃꯤꯅ ꯂꯥꯟꯅ ꯎꯈ꯭ꯔꯕꯁꯨ ꯏꯅꯥꯎꯗꯤ ꯁꯅꯥꯅꯦ sana inaudi leita laira singi thawai ni natei mai tana khangani e lakminari banangi ta da se mahang na subatam sang na la na lorui adubu hanaki nangi mong ma to sidagi nangi ta da sune yam nei kai hauki bada mamang da mahang na kari haiki basing do loina la le haidana nangi na phom da haijaba lai ni inauna lan ma kari su leite inauna kanaki ma phomda su lan kheba leitri se nangi na teima kethabu masak mona khangbre yango inau ibungo nangi na phomda aina yamna lan na lorui leita laira digi mung thak pangam da duna nongan dagi numit thaba phawa are ma pathi duna nongan dagi numit thaba bobu leibado pikli be chani duna di chage chak lami pijanabadi leita tawpham di khangta mige arem apa yu khra thak yum sida nangi natei magi matiang pangbadi ngamda nongan dagi numita ba phawba nangi natei masina kwa khra khari yolaga imung masigi pukchak thak atubu madugi marumda imung masido onsin duna nangna leijaba shel makai thada duna imung masiga waba kaya mai khat piramba ngashidi naugi mafamda nangi ne amana lana khankiba singdu lale haidana nangmonda haijage haidana lagribani ne nangi tadabu nangna warauribra ha nangi tadabu nangna warauribro se hayune nangi tadana langre ne ina udu khurumduna haijani ai khoibo mukta ngakpiu ai khoibo masak amukta khangbiu ne na obingo ai karino ma ai karino torisi khangdre marup ani ai mapana sida leibase yamna ware ai bu manungda mukta pusan bigera mamduna leiruraba ai gibunsida makeup tholokpada mafam masida ibna leiramba aina karigidamak leibano haibai khangde nakoina mafam masida laktuna aigi famda tengtharibagi maramsu aidi karigino haiba khangde aidi karigino haiba khangde marup anina ibu uraga tengthabagi maramsu aidi khangde
ꯑꯩꯅ ꯀꯅꯥꯕꯨꯁꯨ ꯅꯤꯡꯁꯤꯡꯗꯦ ꯑꯩꯗꯤ ꯏꯊꯟꯇꯅꯦ ꯑꯩꯅ ꯈꯪꯕ ꯍꯥꯏꯕꯕꯨ ꯑꯩꯗꯤ ꯏꯊꯟꯇꯅꯦ ꯑꯩ 이탄다네 Kanadasu yetloy Kanadasu hayroy Idom lakpani Idom hangani Idom lakpani Idom hangani Kanadasu yetloy Kanadasu hayroy Idom lakpani Idom hangani Idom lakpani Idom hangani Rahul hꯧꯖꯤꯛꯇꯤ ꯅꯪꯒꯤ ꯃꯔꯨꯞ ꯑꯅꯤꯁꯨ ꯂꯩꯔꯕꯁꯤꯗꯤ ꯌꯦꯡꯉꯣ ꯅꯪꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕꯁꯦ ꯃꯇꯝ ꯑꯃꯗ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯤ ꯅꯨꯡꯁꯤꯗ꯭ꯔꯥ ꯉꯁꯤꯗꯤ ꯅꯪꯅ ꯋꯥꯈꯜ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯍꯥꯏꯗꯨꯅ ꯈꯪꯕ ꯃꯤꯀꯨꯞꯇꯒꯤ ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯑꯋꯥ ꯑꯅꯥ ꯍꯪꯕ ꯂꯥꯛꯏꯅꯤ ꯅꯪꯒꯤ ꯑꯋꯥ ꯑꯅꯥ ꯍꯪꯕ ꯂꯥꯛꯑꯒ ꯅꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯃꯤꯅ ꯋꯥꯔꯧꯈꯤꯔꯣꯏꯗ꯭ꯔꯣ ꯅꯪꯕꯨ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯅꯕꯅꯦ ꯅꯪꯕꯨ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯣꯠꯅꯒꯗꯧꯔꯤꯕꯅꯤ ꯗꯥ ꯁꯟꯇꯣꯁ ꯃꯥꯁꯤ ꯏꯃꯨꯡꯗ ꯄꯨꯁꯟꯕꯤꯔꯁꯤꯔꯥ ꯍꯣꯏ ꯊꯣꯏꯅꯨ ꯄꯨꯁꯤꯜꯂꯁꯤ ꯏꯇꯥꯎ ꯔꯥꯍꯨꯜ ꯑꯗꯨꯗꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯉꯁꯤꯀꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯅꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯗꯤ ꯑꯃꯨꯛ ꯊꯣꯛꯂꯛꯁꯦꯁꯨ ꯑꯗꯨꯝ ꯊꯣꯛꯂꯛꯁꯤ ꯑꯗꯨꯗꯤ ꯃꯅꯨꯡꯗ ꯏꯟꯁꯤꯜꯂꯁꯤꯀꯣ 이태마 다다 hꯧꯖꯤꯛꯀꯤꯗꯤ ꯃꯥꯅ ꯃꯁꯛ ꯈꯪꯗ꯭ꯔꯕꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯗꯨ ꯃꯥ ꯃꯁꯥ ꯈꯔ ꯐꯒꯠꯂꯗꯤ ꯁꯣꯏꯗꯅ ꯏꯇꯩꯃ ꯈꯣꯏꯗ ꯄꯥꯎ ꯄꯤꯖꯔꯛꯀꯦ ꯑꯗꯨꯗꯤ ꯃꯅꯨꯡꯗ ꯑꯝꯇ ꯏꯟꯁꯤꯟꯖꯔꯨꯒꯦꯀꯣ ꯍꯣꯏ 인실로로 모이 바보 아두디 하잉 무마기안 카라타르가 아무글라시라 호이게다 카리디 우파이레 마기 마톡시 ꯌꯦꯡꯕꯗꯤ ꯌꯦꯡꯉꯨꯅꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕ ꯏꯔꯥꯡ ꯂꯥꯡꯖꯗꯨꯅ ꯅꯪꯒꯤ ꯅꯐꯝꯗ ꯀꯣꯏꯆꯦꯟ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯖꯔꯝꯕꯗꯣ ꯉꯁꯤꯗꯤ ꯑꯇꯣꯞꯄ ꯃꯄꯣꯛ ꯑꯃꯗ ꯄꯣꯛꯂꯕꯒꯨꯝ 마기 마톡시 우보다 모이게시 보고 넘드레네 라올라 사실라 그래 인스펙터 대야이나 이기 낙탈락도나 아이 바뻑뻑글라부 말알레티 마시 보이 토피야보 와라 말알레트르가 그리기 제일 마능다 asuk sanglaba matam asi cherak phangduna leiriba mara lektaba mibu cherak piba yabra punamak minambane punamak namthak aigi ma aigi apopana hatpane aigi apopana hatpane atubu inspector teyena matokkaramna wafam si khangliba khome mai pak afaba mi amadi nathi aina lekhai da hangba matam da su aigi apokpaga luna tinarami habadi miyamna su loina haidi atubo lekhai asigi mi hoi amatana nangi madu mai pangna hatkibane habadi ngasi phoba kana batana haiba leiti karigi damak inspector te aina aigi papu mara leiti haidun haiba lakleba aduga mai pak तो कसी के मैं पाकना करी मरी लीनो बा ऐशुकुम ने येंगने ऐशुकुम न थीगनी अदुका मैं पाक करी को मनंग ना इगी मा बहुत पोइर मतार कदी मैं पाक नंग बुसु आइगी इमा हाथ किमगी मधुगिला मधु आइने सोइदर कुंगनी अदुका मैं पाक ना इगी मा बहुत किद पोइर मतार बदी जेल मनुंग दलेरी बा इगी पाक कुला अपोक्पो ओइरबसु आइगी इमाबो हाटपो ओइरमलबदी जेलदगी थोलक्पु नुमिता थोगान मक्तु ओइरबसु इमा हाट खिबगिलमन नंगु थांगना मटुक कक्तुना हाटकनी मदुबु ngamद्रबदी
ꯂꯣꯌꯥ ꯅꯠꯇ꯭ꯔꯤꯗ꯭ꯔꯥ ꯂꯣꯌꯥ ꯂꯣꯌꯥ lakle lakle हौजिक ताबिख्रे इंस्पेक्टर तयाई हंजन बतांककता निफुमंगा सुब सरु थोरम चंदुक्तुना तांजरिबा से डायमंड रेडियो की अनिसुब थोरम परिंगने